ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯣꯏꯕꯅ ꯇꯥꯏꯕꯪ ꯃꯤꯅ ꯑꯃꯨꯛ ꯐꯥꯎꯕ ꯆꯪꯅꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡꯁꯨ ꯈꯔ ꯑꯗꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯃꯗꯤ ꯑꯄꯥꯛꯄ ꯑꯔꯨꯕ ꯄꯥꯠ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝꯗꯤ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯔꯨꯛ ꯇꯔꯨꯛ ꯇꯔꯦꯠꯃꯨꯛ ꯆꯥꯎꯏ꯫ ꯎꯃꯪꯗ ꯂꯩꯕ ꯁꯥꯁꯤꯡ ꯐꯥꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯎꯕꯗ ꯇꯥꯏꯕꯪ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯆꯤꯡꯗ ꯂꯩꯕ ꯁꯥ ꯐꯥꯎꯕꯅ ꯀꯤꯅꯔꯝꯃꯤ꯫ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯂꯥꯛꯄ ꯎꯕꯗ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯂꯣꯏꯅ ꯆꯦꯟꯅꯩ, ꯑꯗꯨꯒ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯥꯁꯤꯡꯕꯨ ꯀꯣꯏꯇꯥꯟ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯩ ꯑꯅꯤꯈꯛꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯀꯩ ꯑꯅꯤꯗꯨ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯀꯩ ꯂꯥꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯀꯣꯟꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯂꯩꯕ ꯍꯦꯛ ꯐꯪꯍꯟꯗꯦꯗ꯫ ꯃꯗꯨꯒꯤ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯣ ꯃꯍꯥꯛꯇ ꯍꯥꯠꯂꯕꯗꯤ ꯐꯒꯗꯕꯅꯤ." ꯀꯩ ꯂꯥꯕ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯀꯗꯣꯝꯗꯒꯤ ꯀꯔꯝ ꯇꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤꯕꯅꯣ ꯍꯥꯏꯋꯥꯅꯤ꯫ ꯏꯇꯥꯎ ꯀꯩ, ꯃꯍꯥꯛꯇꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯦꯍꯦ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯏꯃꯩ ꯑꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯟ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯂꯥꯛꯅ ꯐꯥꯅꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯕꯨ ꯀꯔꯤ ꯈꯨꯆꯥꯎꯅꯣ! ꯆꯥꯎꯏ ꯀꯥꯏꯅ ꯍꯥꯏꯅꯕ ꯁꯥꯃꯨꯗꯣ, ꯁꯥꯃꯨꯒꯨꯝꯕ 3-4ꯔꯣꯝꯗꯤ ꯆꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯛ ꯆꯥꯎꯕ ꯍꯤꯡꯆꯥꯕꯗꯨꯒ ꯀꯔꯝꯅ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯄꯥꯅꯔꯨꯒꯅꯤ? ꯃꯤ ꯐꯥꯎꯕꯅꯁꯨ ꯃꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯆꯥꯎꯏ, ꯐꯅ ꯌꯥꯝꯅ ꯆꯥꯎꯏꯀꯣ꯫ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯕꯣ? ꯍꯣꯏꯅꯦ, ꯉꯁꯤꯗꯤ ꯃꯈꯣꯜ ꯃꯋꯥꯒ ꯇꯥꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯄꯥꯛꯄꯗꯨꯅ ꯂꯩꯃꯥꯏ ꯑꯁꯤꯗ ꯗꯝ ꯗꯝ ꯊꯥꯡꯗꯨꯅ ꯆꯠꯄꯗ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯑꯁꯤꯃ ꯁꯤꯟꯕ ꯊꯨꯡꯅ ꯊꯛ ꯊꯛ ꯅꯤꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯁꯥꯁꯤꯡꯕꯨ ꯃꯍꯥꯛꯅ ꯇꯥꯟꯅꯗꯨꯅ ꯐꯥꯕꯗ ꯁꯥ ꯑꯃꯠꯇ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯝꯅꯗ꯭ꯔꯦ꯫ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯦꯜꯍꯧꯕꯅ ꯐꯕꯖꯥꯠꯅꯤꯀꯣ ꯏꯇꯥꯎ꯫ ꯍꯦꯔꯥ, ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯤꯔꯨꯕ ꯍꯧꯅꯗꯦꯗ꯫ ꯅꯪ ꯑꯩ ꯅꯨꯄꯥꯅꯤ ꯀꯩꯅꯣ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯥꯎꯔꯒ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯈꯪꯗ꯭ꯔꯣ? ꯑꯆꯧ ꯑꯆꯧꯕꯁꯦ ꯌꯥꯝꯅ ꯄꯪꯉꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅꯅꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇꯁꯨ ꯆꯥꯎꯕꯪ ꯀꯥꯏꯅ ꯍꯥꯏꯅꯔꯤꯗꯣ꯫ ꯆꯥꯎꯕꯪ ꯑꯣꯏꯅꯤ ꯅꯪ꯫ ꯆꯥꯎꯕꯪꯗꯣ ꯑꯣꯏꯅꯤꯕ꯫ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯅꯁꯥꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯥꯅ ꯄꯥꯏꯗꯪ ꯄꯥꯏꯁꯤꯜꯂꯛꯄꯗ ꯆꯦꯟꯐꯝꯁꯨ ꯈꯪꯉꯣꯏ꯫ ꯑꯔꯥꯎꯕ ꯃꯈꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯈꯪꯉꯣ꯫ ꯁꯤꯕꯒꯤ ꯍꯥꯟꯅ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯁꯤꯕꯒꯤ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯃꯐꯝ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯗꯨꯃꯛ ꯑꯣꯏꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕ꯭ꯔꯣ? ꯅꯈꯣꯏ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯣꯏ, ꯐꯔꯦꯁꯦ, ꯈꯔꯒ ꯆꯠꯁꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯃꯤꯁꯨ ꯑꯃꯠꯇ ꯊꯦꯡꯅꯗꯦ꯫ ꯈꯪꯗ꯭ꯔꯦ, ꯍꯟꯗꯛꯇꯤ ꯃꯤ ꯆꯥꯕꯁꯨ ꯐꯪꯈꯤꯗꯕ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯤ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯕꯨ ꯑꯣꯏꯅ ꯆꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤ ꯆꯥꯕ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤꯆꯥ ꯃꯥꯜꯂꯤꯅꯦ꯫ ꯆꯥꯁꯨ ꯆꯥꯔꯝꯒꯅꯤꯗ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯀꯩ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯈꯣꯟꯖꯦꯜꯁꯤ ꯇꯥꯎ, ꯇꯨꯝꯕꯗ ꯅꯥꯈꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯥꯜꯂꯤꯗ." ꯃꯨꯟꯅ ꯑꯃꯨꯛ ꯇꯥꯗꯨꯅ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯥꯟꯗꯦ꯫ ꯃꯈꯣꯜꯁꯤ ꯌꯥꯝ ꯆꯥꯎꯏ꯫ ꯆꯤꯡꯁꯤꯗ ꯂꯩꯕ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯣ ꯃꯍꯥꯛꯅ ꯇꯨꯝꯕꯒꯤ ꯅꯥꯈꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯨꯟꯅ ꯅꯪꯁꯨ ꯇꯥꯎꯅꯦ." "ꯅꯠꯇꯦꯗ, ꯍꯤꯡꯆꯥꯕꯅꯕꯨ ꯇꯨꯝꯅꯕ꯭ꯔꯣ? ꯃꯈꯣꯏꯗꯤ ꯁꯨꯡꯇꯨꯝ ꯇꯨꯝꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯃꯍꯥꯛ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯥ ꯐꯥꯕ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ꯫ ꯃꯁꯤ ꯇꯥꯏꯕꯪ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯀꯣ." "ꯏꯇꯥꯎ, ꯅꯪꯕꯨ ꯅꯠꯇꯦ ꯍꯥꯏꯋꯥꯅꯤ." "ꯏꯍꯦ, ꯃꯥꯅꯤ ꯋꯥꯅꯤ ꯏꯇꯥꯎ." ꯇꯥꯔꯤꯕ ꯅꯥꯈꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯀꯩ ꯑꯅꯤꯗꯨꯅ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯒꯤꯅꯤ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯃꯁꯤꯗ ꯂꯩꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯔꯩ ꯌꯦꯠꯅꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯔꯥ ꯇꯥꯏꯕꯪ ꯃꯤꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ
ꯃꯈꯣꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯌꯦꯡꯂꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯦꯡꯕꯗꯣ ꯈꯪꯂꯅꯤꯗꯅ ꯑꯩꯗꯤ ꯆꯠꯄ ꯉꯝꯖꯔꯣꯏ ꯃꯁꯤ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯇꯝꯅꯔꯛꯀꯅꯤ ꯑꯩ ꯁꯤꯕ ꯀꯤꯖꯩ ꯑꯁꯤꯗ ꯇꯨꯝꯂꯤꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯇꯨꯝꯂꯤꯕꯁꯤꯗꯤ ꯂꯥꯛꯇ ꯂꯥꯛꯑꯣ ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯒꯅ ꯑꯩ ꯃꯥꯡ ꯊꯥꯕꯤꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯍꯥꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯃꯗꯨꯅ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯅꯥꯈꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯆꯪꯁꯤꯟꯕꯅ ꯃꯥꯡꯗ ꯊꯥꯔꯤꯕ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯅ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯝꯕ ꯑꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯈꯪꯈꯣꯡ ꯈꯣꯡꯈꯤꯔꯝꯃꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯇꯨꯡꯗ ꯊꯥꯡꯂꯤꯕ ꯀꯩ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯇꯥꯎ ꯅꯪꯕꯨ ꯉꯥꯎꯔꯕ ꯀꯩꯅꯣ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯁꯤꯕꯨ ꯎꯔꯒ ꯈꯣꯡꯂꯤꯕꯗꯨꯕꯣ ꯁꯣꯏꯗꯅ ꯈꯣꯡꯗꯣꯛꯎꯔꯦꯅꯦ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕꯁꯦ ꯁꯣꯏꯗꯅ ꯌꯥꯍꯧꯔꯛꯄ ꯇꯥꯔꯦ ꯊꯨꯅ ꯆꯠꯈ꯭ꯔꯁꯤ ꯆꯠꯍꯧꯔꯁꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯅꯪ ꯑꯃꯀꯣ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯒꯟꯈꯤꯕ ꯑꯁꯤꯅꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯃꯇꯝ ꯑꯁꯤꯗ ꯎꯖꯥꯎ ꯃꯈꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯈꯤꯕ ꯁꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥ ꯅꯠꯂꯣꯏ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯁꯥ ꯁꯣꯏꯗ ꯂꯥꯛꯂꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯝ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯅ ꯎꯔꯛ ꯑꯗꯣꯝꯗ ꯀꯩ ꯑꯅꯤ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯎꯔꯝꯃꯤ ꯑꯁꯤꯗ ꯀꯩ ꯑꯅꯤꯁꯤꯅ ꯆꯦꯟꯗꯨꯅ ꯂꯩꯔꯦꯅꯦ ꯑꯅꯤꯃꯛ ꯐꯥꯗꯕ ꯌꯥꯗꯦ ꯑꯩꯅ ꯂꯣꯏꯅ ꯆꯥꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯂꯥꯎꯏ ꯑꯗꯨꯒ ꯃꯈꯣꯡ ꯅꯥꯝꯃꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯗꯝ ꯊꯥꯡꯕ ꯍꯧꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯈꯣꯡ ꯊꯥꯡꯕꯗꯨꯗ ꯆꯤꯡꯃꯩ ꯑꯗꯨ ꯄꯨꯡꯅꯤꯛ ꯅꯤꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯤꯛꯄꯁꯤꯗ ꯀꯩ ꯑꯅꯤꯅ ꯆꯠꯂꯤꯕꯗꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤꯕ ꯀꯩꯗꯨ ꯂꯩꯃꯥꯏꯗ ꯗꯣꯡ ꯇꯨꯊꯈꯤꯔꯝꯃꯤ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯜꯂꯤꯕ ꯄꯥꯡꯒꯜ ꯃꯇꯥꯗꯨꯒ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯅꯤꯡꯕꯁꯨ ꯁꯥꯏ ꯇꯨꯔꯤꯕ ꯀꯩꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯈꯨꯝꯃꯤ ꯃꯍꯥꯛꯀꯤ ꯑꯁꯨꯝꯅ ꯃꯈꯣꯡ ꯊꯥꯡꯕꯒꯤ ꯂꯩꯕꯥꯛ ꯅꯤꯛꯂꯛꯄꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯈꯪꯇꯨ ꯍꯦꯛꯇ ꯇꯨꯔꯤꯕꯁꯦ ꯃꯍꯥ ꯍꯤꯡꯆꯥꯕꯅꯤꯀꯣ ꯃꯍꯥꯛꯁꯦ ꯌꯥꯔꯦ ꯆꯠꯂꯣ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯃꯍꯥꯛꯀꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯔꯛꯄ ꯁꯣꯏꯅ ꯑꯣꯏꯔꯤꯒꯅꯤ ꯃꯈꯣꯡ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝꯅ ꯀꯟꯅ ꯊꯥꯡꯕ ꯃꯥꯜꯂꯤ ꯆꯠꯇꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯟꯕ ꯍꯧꯔꯝꯃꯤ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯅ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯀꯩ ꯑꯅꯤꯗꯨꯕꯨ ꯇꯥꯟꯅꯔꯛꯏ ꯃꯍꯥꯛꯅ ꯆꯣꯡꯕ ꯑꯗꯨꯅ ꯆꯤꯡꯃꯩ ꯑꯗꯨꯃ ꯊꯛ ꯊꯛ ꯅꯤꯛꯏ ꯆꯦꯜꯂꯤꯕ ꯀꯩ ꯑꯅꯤꯗꯨ ꯆꯦꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯂꯣꯡꯅ ꯇꯥꯔꯝꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯝꯗꯧꯒꯅꯤ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯁꯤꯅ ꯆꯦꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯆꯤꯡꯃꯩ ꯑꯁꯤ ꯅꯤꯛꯂꯦ ꯑꯩꯈꯣꯏ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯃꯍꯥꯛꯀꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯆꯦꯜꯂꯛꯄꯅꯤ ꯑꯩꯈꯣꯏꯗꯤ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯝꯗꯧꯒꯅꯤ ꯑꯩꯈꯣꯏꯕꯨ ꯁꯤꯕ ꯇꯥꯔꯗ꯭ꯔꯥ ꯀꯩ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯁꯣꯝꯗꯅ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯇꯥꯟꯅꯔꯛꯄꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯩ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯍꯥꯎꯔꯅꯤꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯆꯥꯔꯒꯦ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯩ ꯑꯅꯤꯗꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯏ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯩ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯀꯩ ꯑꯗꯨꯗ ꯍꯥꯏ ꯑꯩꯅ ꯉꯁꯥꯏ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯁꯨ ꯁꯤꯔꯝꯂꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯊꯥꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯄ ꯉꯝꯃꯤꯅꯦ ꯁꯣꯏꯔꯔꯣꯏ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯁꯤꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯛ ꯁꯤꯕ ꯇꯥꯕꯅꯤ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯅ ꯀꯩ ꯑꯅꯤꯗꯨꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯄꯦꯠ ꯂꯥꯎꯅ ꯃꯦꯈꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯁꯥꯗꯣꯡꯗꯨꯕꯨ ꯆꯤꯛꯇꯨꯅ ꯆꯥꯔꯝꯃꯤ ꯍꯥꯎꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯃꯄꯨꯝ ꯑꯁꯤꯃ ꯂꯣꯏꯅ ꯆꯥꯕ ꯇꯥꯔꯕꯗꯤ ꯅꯨꯃꯤꯠ 4-5ꯗꯤ ꯀꯔꯤꯁꯨ ꯆꯥꯗꯕ ꯌꯥꯔꯒꯅꯤ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯥꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯎꯅ ꯋꯥꯐꯝ ꯑꯃ ꯈꯟꯅꯔꯝꯃꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯆꯤꯡꯁꯥꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯁꯥ ꯆꯥꯕ ꯃꯤ ꯑꯃ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯗ ꯍꯪꯒꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯤꯐꯝ ꯑꯁꯤ ꯀꯧꯗꯨꯅ ꯐꯝꯕꯅꯤ ꯅꯤꯡꯊꯧꯅ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯝ ꯑꯊꯧꯁꯤꯡꯁꯨ ꯁꯨꯅ ꯇꯤꯟꯕꯤꯔꯦ ꯉꯁꯤ ꯑꯩꯅ ꯀꯧꯖꯔꯤꯕ ꯃꯤꯐꯝ ꯑꯁꯤ
ꯃꯤꯖꯥꯎ ꯍꯤꯡꯆꯥꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯈꯟꯅꯁꯤ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯄꯥꯎ ꯇꯥꯕꯗ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯃꯤꯑꯣꯏ ꯈꯔꯁꯨ ꯃꯗꯨꯒꯤ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯅ ꯐꯥꯗꯨꯅ ꯆꯥꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯆꯤꯡꯁꯥꯡ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯌꯥꯔꯧꯁꯥ ꯀꯌꯥ ꯑꯃꯕꯨꯁꯨ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯥꯗꯨꯅ ꯆꯥꯔꯕ ꯃꯥꯜꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯔꯧꯁꯥ ꯇꯥꯟꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯕ ꯉꯝꯅꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯅ ꯄꯥꯛ ꯆꯥꯎꯊꯣꯔꯛꯇ꯭ꯔꯤꯉꯩ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯉꯝꯕꯁꯤꯡꯒꯤ ꯃꯣꯠ ꯑꯃꯃꯝꯇꯪ ꯄꯤꯅꯕꯤꯔꯛꯎ꯫ ꯆꯤꯡꯗ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯑꯉꯝꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯇꯥꯖꯔꯦ꯫ ꯃꯗꯨꯒꯤ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯗꯤ ꯐꯅ ꯌꯥꯝꯅ ꯆꯥꯎꯕꯕꯨ ꯃꯥꯜꯂꯤ꯫ ꯑꯩꯅ ꯄꯥꯎ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯕ 6-7ꯃꯨꯛ ꯆꯥꯎꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯆꯞ ꯆꯥꯅ ꯈꯪꯖꯗ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕꯅꯤ꯫ ꯆꯤꯡꯗ ꯂꯩꯔꯤꯕ ꯁꯥ ꯃꯈꯩꯕꯨ ꯇꯥꯟꯗꯨꯅ ꯐꯥꯗꯨꯅ ꯆꯥꯕ ꯂꯣꯏꯔꯛꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯄꯁꯤ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ꯫ ꯑꯁꯤ ꯑꯅꯥ ꯀꯥ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯍꯧꯅꯕ ꯁꯤꯜꯍꯧꯁꯤ꯫ ꯃꯗꯨꯅꯤ ꯑꯉꯝꯕ, ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯅꯠꯇꯅ ꯎꯄꯥꯏ ꯑꯃ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯑꯁꯤꯅꯤ꯫ ꯑꯗꯨꯛ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯛꯆꯦꯡꯒꯨꯝꯂꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯁꯤꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯃꯍꯥꯛꯀ ꯃꯥꯌꯣꯛꯅꯕꯗ ꯑꯩꯈꯣꯏ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯅꯤ? ꯁꯤꯕ ꯍꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅꯤ꯫ ꯊꯧꯅꯥ ꯂꯩꯅ ꯑꯀꯤꯕ ꯂꯩꯇꯅ ꯊꯦꯡꯅꯕ ꯉꯝꯕ ꯇꯥꯏ꯫ ꯑꯄꯨꯟꯕꯅꯤ, ꯂꯤꯡꯖꯦꯜꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯥꯟ ꯍꯧꯕ ꯇꯥꯏ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯥꯟ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯃꯤꯒꯤ ꯊꯕꯛꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯨꯅ ꯂꯥꯟꯗꯥꯕ ꯇꯥꯏ꯫ ꯑꯉꯝꯕ ꯑꯃꯅ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯀꯔꯤ ꯈꯨꯠꯂꯥꯏꯅ ꯃꯗꯨꯒꯤ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ? ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯊꯥꯡꯅ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯂꯣꯏ꯫ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯅ ꯊꯦꯡꯂꯛꯄꯒ ꯆꯞ ꯃꯥꯟꯅꯒꯅꯤ꯫ ꯇꯦꯟꯅ ꯀꯥꯞꯂꯦ ꯈꯜꯂꯣ, ꯀꯛꯆꯦꯡꯅ ꯆꯤꯛꯄꯒ ꯃꯥꯟꯅꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯗ ꯇꯦꯟꯖꯩ ꯑꯃꯅ ꯄꯥꯟꯕꯗ ꯆꯩꯅꯥ ꯌꯥꯝꯅ ꯐꯥꯎꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯇꯦꯟꯖꯩ ꯂꯤꯁꯤꯡ ꯀꯌꯥꯅ ꯄꯥꯟꯁꯅꯨ, ꯀꯛꯆꯦꯡ ꯀꯣꯛꯆꯥꯎꯕꯤ ꯑꯃꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥ ꯐꯥꯎ ꯌꯧꯔꯣꯏ꯫ ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯄꯥꯏꯅꯔꯤꯕ ꯊꯥꯡ ꯇꯦꯟ ꯑꯁꯤꯅ ꯐꯅ ꯌꯥꯝꯅ ꯌꯥꯝꯁꯅꯨ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯂꯨꯗꯧꯔꯤꯗ ꯍꯤꯡꯆꯥꯕꯗꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯦ꯫ ꯑꯉꯝꯕ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯃꯥꯡꯊꯛꯇ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯒꯤ ꯋꯥꯔꯤꯕꯨ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯃꯤ ꯆꯥꯕ ꯍꯤꯡꯆꯥꯕꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯊꯥꯡꯇ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯡꯆꯥꯕ ꯍꯥꯠꯈꯤꯕ, ꯀꯛꯌꯦꯟ ꯃꯤꯉꯝꯕ ꯀꯧꯕ ꯃꯤ ꯆꯥꯕ ꯎꯆꯦꯛ ꯑꯗꯨꯕꯨꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯥꯡꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯌꯥ ꯑꯃ ꯂꯩꯈꯤꯕꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯁꯣꯏꯗꯅ ꯅꯤꯡꯏ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯊꯥꯡꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯍꯥꯏꯕ? ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯆꯨꯝꯕ ꯇꯥꯏ꯫ ꯐꯔꯦ, ꯑꯩꯅ ꯃꯁꯤꯕꯨ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯂꯁꯤ ꯍꯥꯏꯕꯗ ꯑꯉꯝꯕꯁꯤꯡꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯔꯤꯕꯒꯦ? ꯑꯃꯅ ꯈꯨꯝꯃꯤ, ꯂꯥꯏꯒꯤ ꯊꯥꯡ ꯇꯥꯅꯗꯤ ꯍꯥꯠꯄ ꯉꯝꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯑꯗꯨꯗꯤ ꯑꯃ ꯑꯅꯤꯗꯪ ꯃꯉꯥꯏ ꯂꯩꯔꯕꯗ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯈꯨꯠꯁꯨ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯒ ꯃꯥꯌꯣꯛꯅꯒꯅꯤ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯔꯝꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯂꯥꯟ ꯆꯪꯁꯤꯟꯕꯗꯨꯗ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯒꯤ ꯈꯣꯡꯄꯥꯛ ꯑꯆꯧꯕꯅ ꯅꯦꯠꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯃꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯈꯛꯅꯤꯡꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯈꯔꯗꯤ ꯃꯊꯧ ꯇꯥꯒꯅꯤ꯫ ꯑꯉꯝꯕꯁꯤꯡꯗꯨ ꯋꯥꯐꯝ ꯑꯁꯤꯗ ꯃꯨꯟꯅ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯅꯩ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯤ ꯌꯥꯝꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯍꯦꯟꯅ ꯑꯁꯤ ꯑꯅꯥ ꯅꯪꯕ ꯃꯗꯨ ꯑꯗꯨꯝ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯉꯝꯕꯁꯤꯡ, ꯀꯔꯝꯕ ꯃꯤꯑꯣꯏꯕꯕꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ? ꯏꯅꯤꯡꯊꯧ, ꯆꯪꯁꯤꯟꯒꯗꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ, ꯂꯧ ꯌꯥꯝꯅ ꯍꯩꯕ ꯃꯗꯨ ꯃꯊꯧ ꯇꯥꯏ꯫ ꯂꯝꯖꯦꯜ ꯌꯥꯡꯕꯁꯨ ꯃꯔꯨꯅꯤ꯫ ꯑꯗꯨꯅ ꯁꯒꯣꯜ ꯅꯤꯡꯊꯤꯅ ꯊꯧꯕ ꯍꯩꯕ,
ꯂꯥꯟꯃꯤ ꯈꯔ ꯈꯟꯒꯠꯁꯤ ꯃꯈꯣꯏ ꯑꯗꯨ ꯊꯥꯡ ꯇꯥꯒꯤ ꯑꯣꯏꯕ ꯑꯀꯨꯞꯄ ꯃꯍꯩ ꯀꯌꯥꯁꯨ ꯇꯥꯛꯍꯟꯁꯤ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯁꯛ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯃꯤꯁꯛ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨ ꯁꯤꯟꯅꯁꯤ ꯃꯈꯣꯏꯗ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯍꯟꯁꯤ ꯑꯁꯨꯝꯅ ꯃꯤꯐꯝ ꯑꯗꯨ ꯋꯥꯔꯦꯞ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯁꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯈꯟꯅꯈꯤꯕ ꯋꯥꯔꯝ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯍꯥꯏꯖꯗꯨꯅ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯊꯥꯡ ꯇꯥ ꯑꯗꯨꯕꯨ ꯁꯥꯐꯣꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤ ꯃꯁꯤꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯅꯕ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯝꯂꯝꯂꯤꯕꯅꯤ ꯅꯤꯡꯊꯧꯅ ꯍꯥꯏ ꯏꯄꯨ ꯂꯥꯏꯅꯤꯡꯕ ꯊꯕꯛ ꯑꯁꯤ ꯈꯔ ꯐꯖꯅ ꯇꯧꯕꯤꯌꯨꯀꯣ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯊꯥꯡ ꯇꯥ ꯑꯗꯨꯕꯨ ꯐꯪꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯈꯤꯒꯅꯨ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯊꯥꯡ ꯇꯥ ꯂꯩ ꯃꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯈꯨꯔꯨꯝꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯁꯣꯏꯗꯅ ꯁꯥꯐꯣꯡꯍꯜꯂꯛꯄ ꯉꯝꯒꯅꯤ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯇꯨꯃꯤꯟꯅ ꯌꯦꯡꯕꯤꯌꯨ ꯅꯤꯡꯊꯧꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯪꯖ ꯍꯩꯖꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏ ꯑꯗꯨꯕꯨ ꯀꯟꯅ ꯈꯨꯔꯨꯝꯂꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯨꯔꯨꯝꯂꯕ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯊꯥꯡ ꯑꯃꯒ ꯇꯦꯟ ꯑꯃꯒ ꯑꯣꯏꯅ ꯊꯣꯛꯂꯛꯏ ꯅꯤꯡꯊꯧꯗꯤ ꯃꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯊꯥꯡꯒ ꯇꯦꯟꯒ ꯊꯣꯛꯂꯛꯏꯅꯦ ꯏꯔꯪꯁꯨ ꯂꯪꯉꯤ ꯁꯣꯏꯗꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯝꯒꯅꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯁꯨ ꯅꯤꯡꯊꯧ ꯇꯨ ꯎꯔꯕ꯭ꯔꯥ ꯃꯁꯤꯗ ꯇꯥꯎꯈꯠꯂꯛꯂꯤꯕ ꯊꯥꯡꯒ ꯇꯦꯟꯒ ꯑꯁꯤꯅ ꯃꯤ ꯆꯥꯕ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯅꯪꯅ ꯀꯨꯝꯗꯨꯅ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯨ ꯅꯤꯡꯊꯧꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯊꯛ ꯏꯌꯥꯏ ꯑꯗꯨꯗ ꯏꯔꯪ ꯂꯪꯅ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨꯒ ꯇꯦꯟ ꯑꯗꯨꯒꯕꯨ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯊꯛꯇ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯏ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯈꯨꯠꯁꯨ ꯑꯅꯤ ꯑꯁꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯦ ꯊꯥꯡ ꯇꯦꯟ ꯑꯅꯤꯁꯤꯒꯤ ꯃꯇꯦꯡꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯅꯤꯡꯊꯧꯅ ꯊꯥꯡꯒ ꯇꯦꯟꯒ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯖꯔꯁꯅꯨ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯊꯣꯏꯕ ꯃꯤꯁꯛꯄꯨ ꯈꯟꯗꯨꯅ ꯈꯨꯠꯁꯨ ꯑꯅꯤꯁꯤꯕꯨ ꯑꯩꯅ ꯁꯦꯟꯅꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅꯕ ꯑꯁꯨꯝꯅ ꯁꯒꯣꯜ ꯄꯥꯎ ꯊꯥꯔꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥ ꯃꯈꯩ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯍꯥꯏꯌꯨ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯆꯥꯡꯌꯦꯡꯅꯗꯨꯅ ꯇꯦꯟꯒꯤ ꯇꯦꯟꯂꯣꯟ ꯆꯨꯝꯅꯍꯟꯗꯨꯅ ꯑꯍꯩꯕ ꯃꯤꯁꯛ ꯈꯟꯒꯅꯤ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯌꯨ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯈꯣꯏ ꯑꯗꯨꯅ ꯍꯤꯡꯆꯥꯕꯕꯨ ꯍꯥꯠꯍꯟꯒꯗꯧꯔꯤꯕꯅꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯑꯗꯨꯃ ꯁꯒꯣꯜ ꯊꯧꯗꯨꯅ ꯁꯒꯣꯜ ꯄꯥꯎ ꯑꯗꯨꯕꯨ ꯆꯦꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯅꯍꯥ ꯅꯨꯄꯥ ꯃꯈꯩꯅ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯤ ꯐꯅ ꯌꯥꯝꯂꯝꯃꯤ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯃꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀ ꯊꯪꯅꯅ ꯂꯦꯞꯃꯤꯟꯅꯔꯤꯕ ꯃꯇꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ ꯂꯥꯏꯒꯤ ꯊꯥꯡꯒ ꯂꯥꯏꯒꯤ ꯇꯦꯟꯒ ꯄꯤꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯄ ꯆꯠꯍꯟꯒꯅꯤ ꯍꯥꯏ ꯂꯥꯛꯂꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯏꯇꯥꯎ ꯃꯗꯨꯒꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯊꯥꯡꯒ ꯇꯦꯟꯒꯗꯨꯕꯨ ꯄꯥꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯗꯨꯕꯨ ꯑꯗꯨꯃꯛ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯃꯗꯨꯃꯗꯤ ꯈꯪꯗꯦ ꯉꯝꯕꯁꯨ ꯌꯥꯏꯗ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕꯅꯤꯅ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯗꯨ ꯀꯔꯤꯒꯨꯝꯕ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯃꯅꯥ ꯃꯊꯨꯝꯗꯤ ꯐꯖꯅ ꯌꯥꯝꯅ ꯐꯪꯅꯤꯁꯦ ꯑꯩꯅ ꯄꯥꯎ ꯇꯥꯕꯗꯗꯤ ꯃꯅꯥ ꯃꯊꯨꯝ ꯅꯠꯇꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯁꯛ ꯅꯥꯏꯕ ꯐꯝꯊꯣꯟ ꯑꯃꯁꯨ ꯄꯤꯅꯤ ꯍꯥꯏꯅ ꯇꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯡ ꯌꯦꯡꯕꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯅꯤꯡꯊꯧꯅ ꯂꯥꯛꯂꯤꯕ ꯅꯍꯥ ꯃꯈꯩ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡ ꯅꯈꯣꯏ ꯄꯨꯝꯕꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ ꯈꯪꯂꯝꯂꯒꯅꯤ ꯀꯣꯅꯨꯡꯒꯤ ꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥ ꯉꯥ ꯆꯥꯕ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤ ꯐꯥꯎꯕ ꯆꯥꯕ ꯉꯝꯕ ꯑꯆꯧꯕ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯦ ꯃꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯠꯍꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯀꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯥꯡꯒꯤ ꯆꯥꯡꯌꯦꯡꯅꯕ ꯑꯃꯗꯤ ꯇꯦꯟꯒꯤ ꯆꯥꯡꯌꯦꯡꯕ ꯄꯥꯡꯊꯣꯛꯂꯁꯤ ꯊꯥꯡ ꯇꯦꯟꯒꯤ ꯑꯣꯖꯥ ꯃꯀꯣꯛ ꯑꯗꯨꯅ
misang khaidoknaduna changyeng nahalami. Ibungo, nakhuta pariba thang adu yamna seksina paiba tai. Khut pai se na paigadabani amadi namitna na nakhongna khutsu yamna singgadabani. Aina nakhoi da takpikhiba tamikhiba mahi singamadi lau singadu sisinaduna nakhoi thang sainaro. Oza aduna sinduna lamba thang saina halami aduga nakalamadana tengi ozana ten khara thamduna ten kapkadaba lanmi sing adubu mari kausili aduga hai. Nakhuta pariba tenado yamna chena paiba tai. Nakhut asadu yamna thuna tungmang onthokpa ngamnaba hotnaba tai. Hawjiki oinadi ada lekhribu uzawa sigi mamanglomna paliba haino amunba sibo nakhoina painariba tenado kaptuna tenjaina palhallo. Namit namo isinduna mapasumni yenguko. Nupa naha singduna makutta lirung ten adugu paiduna lariba lampak adugi wangmada hawkriba uzaw aduda paliba haino amunba adu tamna mapasumna duna ten kapnarami. Asumna thang amadi ten anisida yamna haiba misak adubu khannaba thawraglami. Mamay thangda thang haibada yamna haiba nupa amaga ten kapada mapa yamna summa nupa amaga khallami. Ningthawna makhoi anibu yengduna hairei. Nakhoi ani na mangjil thaduna mizaw hingsabadubu hatpa satpa tare. Karigumba nakhoi na hingsabadubu hatpa ngamlabadi sana lupa mayamga loinana konung asida phamthosu soidana aina pigani. Hojik nakhoi ani gi maphamda laigi matik mayai senba thanga tenga aina piragani. Asi haiduna mahakna yamna seksina thamba laigi thanga tenga dubu laukthokduna nupa ani duda pirami. Thang ten anisi nakhongna nakhutna sohoideko phajana niyom chumna sijinagadabani. Masigi matengna hingsabadubu hatpa ngamgadoribani. Ningthau ainasu mizaw hingsabadubu hatpa ngamba oizaro haina thaujanbirabani. Nupa aniduna ningthaubu khurumduna thanga tenga dubu makhut yaduna lawi. Ningthauna makhoi anida pi. Ningthauna lehoriba miyoi singa duda yengduna amuk hairei. Nakhoi khara amasu nakhutta thang ten paiduna sagol tongduna makhoi anigi matung inaduna jingasi tamna chalo makhoi anigi mateng pango. Ningthaugi yathang phanglabada nupa aniduna lusingduna makhoi anigi matungdana sagolami kharana inaduna singsang tamna changsinba haurami. Thang paiba lusingu nupa aduna ten paiba nupa adubu yengduna hairei. Itaw aikhoi anina lusingduna changchiliba lan ase mai paktaba yadeko. Nangsu nanggi haizaba lau sizinaduna hingsabadubu hatnabu honaro. Aisu aigi akhangba mahising sizinaduna hingsabadubu hatnabu hotnage. Hoi itaw mahakumba mana mafam asida kayam kuina leiba ngamgani. Makhoi sing adu asum thaujilakpana ching adu yaure thang paiba nupa aduna laure. Sagolan misa nakhoi na painariba kusu kulai sing adu khutpai se na painaro ching asigi manungda sagol thaujin bahurasi. Makhoi singdu jingnung aduda changnaba hawi mizaw hingsabadugi leiphambu thiba haurami. Somdana ukha aduda nungaina tumliba mizaw hingsabadu taibang migi makhol kayama tarakpaduda mikap khangthok thoklei. Mamai mamit adu thangatuna kadomdano haina yengi. Kadomdano taibang mi mayam amagi makhol khonjel taribasina mi sa ninglaklei ai. Asumna haiduna phamlambuda phuk hawgalai aduga makhong khongthang aduna leimaida amuktang dam launa thangi. Mahangna dumna thangbaduda chingmai aduma thak niklami. Asumna niklabada sagol tharamalan mi singdu leimaida dom takhirami. Makhoi nainei hingsabaduna chingmai ase ninglaklei mahak laklei. Lanmi makok aduna laurei. Sagol lanmi sa nangi sagol mathak aduda kakhatuna chena phamduna sagol thaw. Mafam asida mizaw hingsabadu leire. Aikhona loina question hatlasi. Makhoi singdu sagol sing aduda amuk tongkhatnaduna mizaw hingsabadu leiriba maikai aduna laklami. Mizaw hingsabaduna wangchik wangna phalaga chatlibadu makhoina urami. Nupa amana hairei. Asida leire. Onthokna saw sangkreda. Aina pairiba tenjai maru amasina mahak yaksangna panba tarabasu karisu anaba phawraroi. Samuda usina landabaga chakmana khrani. Laigi ten paiba nupa aduna sagol mathak adudagi hingsabadu tamna mapasumduna leirami.
Nakal amadana thang paiba sagol laimi aduna kana sangsili. Hingsaba nupa aduna mi mayam ama chatlibadubu uraduna makong aduna phat thangduna makut aduna mi sing adubu kotuna phanabu honai. Mahaki asauba khongpak aduna miyoi kharadi netsinba yaurami. Makhoi sing adu adumak sirami madugi samin aduda sagol laimi singdu kai duna senai. Hingsaba nupa aduna phan songduna taibang mi sing adu phanabu hotnari. Karigumba kanda phabangama yauragana mi adubu mayada punna hapchin khirami. Mahaki maphamdadi yamna nungaiba thodok ama oina thokhirami. Laigi thang paiba nupa aduna laurei. Laimisa hingsaba sina aikhogi mi kayama khongpak ne tun hatkre. Kayama na mayada umsinkre. Nakoi na pariba thang aduna mahaki akjang asida langsilo. Thang paiba nupa amana mahaki thang aduna hingsaba du da phat yansili adubu karisu sangdaba magum thoklami. Hingsaba duna mahaki masada adum yansilakliba mi adubu uraduna makut khubam asauba duna tap launa kosin kirami aduga maya manungda thaklang sin kirami. Somdana laigi ten paiba nupa aduna laurei. Hingsaba sina aikhoigi lanmi kayam hatkre. Ten paiba lanmisa nakoi gi tenjay aduna hingsaba si tamna lepa leitana kapsilo. Ten paiba lanmi singa duna atat akham leitana hingsaba duda ten kaplami. Tenjay aduna hingsabadugi masada panjaba tarabasu karisu tauramde. Laigi ten paiba nupa aduna hingsabadugi mamit mapadu tamduna tenjay ama kapsilami. Hingsabadu mamita tenjay aduna panbaduda anaba haibadu phawrami. Tenjay adu phat satoktuna khanglaw laurei. Mahakna lawbaduda mapamadu leiba miyoi singdu loina paithoklami. Thang paiba nupa aduna sagol mathaktudagi kumthaduna uzaw awangba magi matol tamna kakhatlami aduga mizaw adugi masada phan songtharami. Mizaw adugi makok mapa tamna phan songkhatuna kakhatli aduga laigi thang aduna mamit adu thinjilami. Makhoi anini hingsaba adugi mamit to oina mapa tamlami. Adumna taringi matam aduda laigi ten aduna masing khangdana mamit aduda kapsilami. Laigi thang aduna su hanjin thinjilami. Asumna taurabada mizaw hingsabadu mamit udre mamit tangle. Mathana mafam marang khangdana koisen chelami. Ana chaina adu khangma ngamdraduna koisen chenbaduda chingzaw adugi wangbuda leiba. Irep yamna luba pat aduda chongthakirami. Mizaw hingsabadu ising manung adudagi phagotpa ngamdana ising manung aduda iraknaduna sirami. Mizaw hingsabaduna sirabada makoi singdu harawnarami amadi konung tamna thuna yangna halaklami. Nupa aniduna ningthau amadi angamba singi maphamda hingsabadubu hatkiba yoppham pumba tamlami masida makoi singa dusu yamna harawnarami ningthau nairai. Laigi thang amadi ten anisina mizaw hingsabadubu sina bahatpadi kaidawnungda ngamloi. Masigi matengna mahakpu hatkani madu khaktani haiba. Haujikti nakoi anina lusingduna mizaw hingsabadubu hatle. Pawasi tabada ningthau ay yamna harawre. Nakoi pumbagi matik saba manamatom aina loina pigani. Asumna ningthau aduna hinghauriba sagola mising adudasu manamatom pirami nupa anidusu manamatom phangbada natana konung adu leiba phamthol amasu phangjarami. Lebak adu matung tarwa punsida yamna nungaina leikhirami.